Good morning. Ngasigi sagon sen numit ki cart message yengminarase ado sagon sen se akogi number dana 25 leire aduga color dana yellow leire ko ado hayengi keno se keno lay habanina ko keno akogi danteras ta aina nan keno masum arangba layon habado ado bangumba kaigumba layena hai ko hadi manipur da laiba ngai gi oina haragadi leitaba ngai gi oina haragadi hayeng adum fazana leibiro aduga ketang ko hadi adu daina lei haragadi hadi ngasi gumba leishalaga ne hadi akogi kananongi haragadi akogi thangnaba yumgi imu keno moidara ka ngatang thambirammo aduga hayeng nongalaga lokshalo aduga lokshalo matamda lupa manga ni khangde tara ni khangde adumai taroga ko adumai taroga taro lokshan biro poto aduduma leire ko hayengi keno togodabase ado aina sengau macha ama semon habado ngarange aduga sengau macha dumaga sembiro ko sembira su yare aduga keno taroga bazadagi leiraga pochai keno mayamdo macha mayamdo dum leigera khotkera ko aduga tongana keno togodab leiraga na dum hana akogi pot lobam khobam khangani ko adu dum lobiyo ko aduga ngarang engonda hangpa ko hadi akogi sigi thingku macha ne kamaina thamgadabno hairko kamaina thamgadabno aina thambadi smai thame hoi direction sugumba je notice kumba dadi dane thame ko notice haipetang yengoba yumgi notice se kadom ta tage haibado ko aduga sise akogi yumnena khalaje thongjina sumaina haidi main door sina ai khutsida leisida main door nena khale taragadi sumaina onthokono mamanglomda haidi changakpagi mawongdo oina tawbiyoba haidi yum lomda onjaloba aigi yum lomda aigi car romda kaida admaina taraga onjalaga haidi mamai je sumaina taraga katang ko aina thamba mawongni ko sise ko aigi oina ko aina thamba mawong se aigi yum lomda thong lomda sumaina onthoktabida somda oina onjalaga sumaina oina thamme ko adu sigi turtle gumba thamba se phai ko haidi sum good luck ki symbol ne ko aduna ai sum turtle gumba se aina workplace thamba se specially ko haidi aina thabak tawbam oiro natraga aigi office tani khangde aigi dukan dani khangde dukan gi counter daga thamba yai ko sigi pocha adu keno lere ko hadi sida on si card messaging minarse aduga ai ngasi gi oina timing haizarage si lere ko card ahum se card 1 2 3 aham baise amna positive oi ko card se ko haidi positive oi haragadi ngashigi oina haragadi phajana motina ba thabak phajana tawbo khopa adumaina oina oi ko aduga ani suba sina khatang ko haidi wakhan se khatang nungai taba haidi sum ai ngarang na hande keno mangai na khalase haidi poto yo oi dabagi disappoint yamna oibado oi ko ado disappoint oibasida toosira haina khanbado tokpa yade ko sigi potse toosira disappoint oiraga haidi oira pot thabak tong matamda oiraktragadi as ai toge da kaina as ngamaroida kaina khalakpa wa yawena ko khangano adudo mai leithoga chengadaba matam natte ko haidi onthoga chatkigano keno tawbiyo haidi aina tawdoriba poto adum khatang keno tawba khatang ne ngai ba khatang ne sida ko aina haidi give up tawgano ba sam simple oina harabada aduga ahum suba sena ko ahum suba su dum haidi wakhan phattaba gumba khanbase wa khangano khara release to holo aigi mamangda opportunities yam lakani ko haidi aigi mamangda opportunities mayam ma lakani habadi kaino ha kansida haidi hoina wakhan je ungaga phamaga lei matamdari wakhan su thokte thabak su thokte dana aduduna tumjalaga phamjalaga leigano basum wakhan nungai tra hoi tawbudi tawning ko imungda dum leibani khangde apa thokni damni khangde amani khangde mai to leina adu sida let go to holaga ai tholo over let go to hon badi chalhan ro bang sai nungai triba mayam do hadi wakhan ni khangde amani khangde aina khanjalaga sum engonda hold tawraga lei mayam je hold tawraga thamme poche ko saina phatta je paishala thangono release tawngo thado kharaga loi chalhan gro duga chat kharaga di hanga di afaba lakpagi lambi do leidana khoida adu jane ko sida hadi ai gi damakta opportunities mayam ma lakani haji aina keno tawraga leirabani na hadi uba phangdabado ai engonda afaba thaba ingang lakpa matamda aduni ko aduga timing sina ayuki pung manga ga minute kun taruk tagina taruk ka minute ni pumapan phawbong ko mapan ga minute kun thranga tagina pung amma ga minute
ꯅꯤꯐꯨꯃꯔꯤ ꯐꯥꯎꯕ ꯑꯃꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯄꯨꯡ 3ꯒ ꯃꯤꯅꯤꯠ 8ꯇꯒꯤꯅ ꯄꯨꯡ 8ꯒ ꯃꯤꯅꯤꯠ 94 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯅꯨꯡꯗꯥꯡꯒꯤꯅ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 59ꯗꯒꯤꯅ 12ꯒ ꯃꯤꯅꯤꯠ 35 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤꯅ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 23ꯗꯩꯅ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯝꯗꯥꯏꯀꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 28 ꯐꯥꯎꯕ ꯑꯃ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯇꯥꯏꯃꯤꯡ ꯀꯣ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯀꯥꯔꯠ ꯃꯦꯁꯦꯖ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ